Online Manipuri numidangi pau mi ing tabiriba pumnamak puthoi laisrumna khurumjari ahanbada Aroiba pau. Mar village volunteer singna juri barrack circle de lairiba maitai police IRB amadi central force yauna ngasi numit tadringaida juri town da chatkhro haina warning tawrakli sakhangdaba singna ngasi nongalamdaida juri bamde school ama mai tharamle sakhangdaba singna ngasi ayuk school ama gi saruk khara mai thaduna amang ata thoalamle thogdo asi ngasi ayuk nongalamdaida juri bam district ki Kalinagar part 2 da laiba Blooming Flowers Children Foundation School gi saruk sakhangdaba singna mai tharambani hairi thogdo asigi matangda police tagi phangba pau amagi matung inna thogdo asing asi ayuk pung 3:30 khara helakpa adwaida thokkiba oiramba yai hairi school mai chakpagi pau hek phangbaga jiribam police CRPF amadi Fire Servicing gi fighter sing mafam aduda changsinuna mai adu kanba ngamki hairi mai chakpagi thogdo aduda school adugi ka manga maina tumna chaki school asi hana marmacha amana chalairambani mathang chehi gi session haubadagi Champanagar dagi Haurungbam Anil kauba mioi amana school asi chalaina ba tawduna lairibani hairi ngasi school asi kanana kari maramgi mai thadoklamlibano haiba chapchana khangbangam dre hairi thogdo asiga mari leinana jiribam police na case ama lokhatuna thijin humjin bagi thabak chathaba haukhre hairi Kangpokpi Lam Kuki UZ Masel Yennakhre cycle dagi Kangpokpi taba faubana Twkhre Kuki Revolutionary Army gi oire aduga makok sing dagi Khamenlok taba site makhaina KLA Kuki Liberation Army amadi Kuki Village Volunteer Force ki oire hana KRA gi jurisdiction oiramalam gi tangkhai ama handang maitai Kuki landa KLA amadi KBBF KRA new gi military masing hengalakpadagi KRA na control tawba ngamlaktabadagi pikhibani Kuki UZ singna KBBF KRA new control tawba ngamdaba amadi Kuki civil society yauna KBBF ki michang da lairakpa asida Kuki UZ singna Central Security Force ki mating lauraga KBBF sing takhainamba plan fawba tawre lamgi settlement lakpadagi ingthanarakre magi area jurisdiction haribasi villager sing dagi tax khombagini Paktangnana poppy plantation ture mapal sing amadi lambi mapal sing da thariba sing asidagi tax sauna khomdi UNC na Kangpokpi district asi nagagini haina claim tawduna ibobi matamda new creation tawkhiwa district asi rollback tawbinaba PMHM da thaba memorandum sing adu Kuki civil society amadi UZ sing support tawre Support tawbagi maramdi Kuki maitai lan manungda naga su yauna lan thengnaragadi lan maithiragani khanbagini direction change tawba khaktani Kuki land gi goal di change tawde Kuki bureaucrat singna yamna munna khangi adudi chahini one full fledged district ama oiraba administrative infrastructure sembaduna chalairaba matung amuk na hongna na center amadi state government na kaidawnungda Kangpokpi district rollback tawrakloi haiba adumakpu AC delimitation tawbada Kangpokpi district mache taragani Oiroi khangna UNC gi demand support tawribani maramdi makhoi hingba yananaba physically natraga su politically UNC na Kangpokpi Kuki sing dominate tawre haiba adumadi Kuki sing yajare UNC gi demand support tawbagi kudong chabal lawraga Kuki sing na nagagi Filengmon village ta village guard taba yahankhre Kuki BBF amadi UZ sing nagagi ID mingda duty tawba hore Editorial column dagi lakhocharake Maraipak Manipur kannaba hotnabada aikhoigi lengakloi sing lingjen manadriba karigino Mama laibak Manipur amadi Manipur miyamu thamoi sengna nungsiba lengakloi sing oiramba tarabadi chahi amaga tha tare suraklaba Manipur da thokleba kangluf anigi sathiraba lan asi nahanna loisinba ngamlagadabani Hawjik fawa lan asi bu loisanba ngamdana lairiba si Mama laibak amadi Manipur miyamu nungsidaba lengakloi singna Lengak sasan tawbadagini haibada haiman bathokloi haina khalli Hawjik Manipur gi luraba tanfam asida lengakloi sing amaga pukchel khoijen tinadaba amaga yengthinaba haibadu oiduna lairi haibasi tawthorakpa thabakna mayek sengna tagli masigi mayek sengba khudamdi BJP na luchingba lengak asida yawriba MLA taraga mapan nang asina Hawjik Manipur thokliba lan asigi waroisin purakna bagi damakta lokhotpam thokpa thabak lokhat pinaba masa gi khuek piduna Bharat ki Prime Minister Narendra Modi da cherol ama pisin ki haibasini Masigi matangda hangningli wahangdi karigidamakta BJP gi lengak asida yawriba MLA sing amata oina Manipur da thokliba lan asi loisinaba hotnaba ngamdribano karigidamakta lengak sasan paibada yawminnariba BJP gi MLA sing gi marakta tokhai taba haibadi lingjel manadre haibadu mimang thokna karigi uthoklibano Hawjik Manipur gi luraba tanfam asidadi lengakloi oiriba sing amata oina punsinduna punbagi thauna pangal sagatuna lan asi loisinaba haibadi Manipur thugainaba hotnariba afongba yeknaba sing maithiba piba ngamnaba hotnagadabani BJP gi MLA sing gi marakta fawba Tokhai tanabagi mayek sengba saktam Bharat miyamgi mafamda uthorakpa haiba asidi yamna laibak thibani aduga aikhoigi afongba yeknaba singna aduki matik
harauningay oigani haibasisu khangpham thoi hauji hangningniba wahang amana oiriba phibam asida Manipur gi Chief Minister na Maraibang Manipur kanabagi damakta lawfam thokpa thodang adu karigi lawba ngamdana leiribano Manipur da thokliba lan asi loisinna babar ki Prime Minister Union Minister na chingba ngasi fawba Chief Minister na unaduna wari saba ngamdriba karigino masigi mathakta Chief Minister na makha taba BJP की MLA मिनिस्टर सिंह अमदी BJP लेंगा असेदा सौगलिबा तोंगान तोंगान बा MLA सिंहसु अमत ओइना कोनसिनदुना अपुनबगी थौना पांगल अदु सागतुना मराइबाग मणिपुर बु कन्नबा लौफम थोकपा थौदांग अदु लौबा ngamdana लैरकलिबा असि मराइबाग मणिपुर मियामु नुंगसिदबा चीफ मिनिस्टर नि हाइबदा मयेक सेंगना उथोकपनी हाइबदा हाइमनबा थोकलोइ हाइना खली हौजिंग मणिपुर थोकलिबा लान असिना लमदम असिदा कांगखोंग चाइरबा लेंगाक मपु लैत्रबा हाइबदु चप मानरबनी लमलकी सा उचेक फाउबा ngak senaba आइन सेमदुना लैरी अदुबु मणिपुर गी मियामु ngak senaba अमदी लैताना लैहन्नबा थबक अमा फाउबा मणिपुर लेंगाकना पाइखतना अवाबा इपाकता लंगथदुना हौजिक लैरिबनी मणिपुर की ओइरिबा फिबम असि ममिंगदगी ओइना लेंगाक शासन तौबदगी थोकपनी हाइबा असि अखोइगी लेंगाक लोइसिंग अमदी लेंगाक असिगी लुचिंगबसिंग ओइरिबा चीफ मिनिस्टर ना खंगफम थोई हौजिंग मणिपुर की लुरबा तानफम असिदा लेंगाक लोइसिंगी मरक्ता तोखाई तोखाई तानबा अमना अमगी वा तानादबा हाइबदु तौरोइदौबनी लेंगाक लोइसिंग अमतो ओइना पुनसेंदुना पुनबगी पांगल थौना अदु सागतुना मणिपुर थुगाइनबा होटनारिबा येंगनबसिंग माइथीबा पीदुना तंगदु लैताबा मणिपुर अमा ओहेनबा होटनागदबनी अदुगा ngasi फाउबदा भारत की प्राइम मिनिस्टर ना लान असि लोइसिनबा होटनादना निंगाइदना लैथोकलिबा असि मणिपुर मियाम अमदी मणिपुर लेंगा पुकरिसु लैतना खनबनी हाइबदु उत्पनी मदुना मणिपुर की चीफ मिनिस्टर तुमिना लैफम थोकते बीजेपी की MLA सिंह अमदी अतै पॉलिटिकल पार्टी सिंह की MLA सिंह अमत ओइना पुनसिनदुना अपुनबगी पांगल थौना अदु सागतुना भारत लेंगाकता तक्सेंदुना मणिपुर कन्नबा होनाफम थोई मदु नत्रबदी मणिपुर मियाम की अकनबा इहौ चंगसिलक्तुना लेंगाक लोइसिंगी मथक्ता लंदारकपा याई हाइबा असि खंगदबनी।